Kakching District ki Hiyanglambu, Churachandpur, Onthoklamle. Kakching District ki Hiyanglam mayai lekai da leiba miyoi amana Income Tax Department da return file tawbagi acknowledgement da Hiyanglambu Churachandpur ni haina irakpa thengnabadagi angakpa oinakre. Miyoi aduna assessment year English singaninga kunga mari kunga mangagi oina Income Tax Rule 1962 gi Rule number 12 ki makada matik zana form mensilaba matungda Income Tax return file tawkhibani. Tawfam thokpa processing tawbaga loinana mahakna return file tawkiba adugi acknowledgement fangki. Chatliba tha asigi taranipanda miyoi aduna return file adu tawkibani. Maduda Hiyanglambu Churachandpur ni haina thengnakibani. Mamangda Imphal International Airport pu lamka ni haina irakpadagi wathok oikiba leikrabani. Imphal Airport Ticketing Office pu lamka ni haina irakiba adu hacking tawbani haina chingnaba leibadagi Sagolban Assembly Constituency gi MLA R.K. Imona Civil Aviation Ministry da aiba Gerald piduna wakat kiba matung lana irakiba adu semdorakibani. Matam aduda Imphal Airport tagi atopa state singda chatkadaba passenger singi ticket ta lamka haina irakpadagi passenger singna airport ta protest tawkibasu laiki. Madugi matung handak Kakching District ki Hiyanglambu Churachandpur District ki saruk amani haina isilaki. Thawong asimak kanagumba singna Income Tax Office Imphal bu hack tawrabra haibagi chingnaba leihalle. Hiyanglam hairiba mafam asi Kakching District ki manung channa leiba mafam amani. Income Tax Return e-file tawbada karam tawna mafam asibu Churachandpur ni hairakliba haibadu achauba wahang ama oire. Hiramasi matangda Manipur lengak amadi Indian Income Tax Office na yengsinbagi tangai fadaba leire. Kanagumba singna hack tawbo oiramlabadi maduda chenariba miyoi sing logi matung ina chairak pifam thoi hainasu pauchi asida fongdorakli.